ꯁꯨꯗꯤ ꯍꯩꯔꯀꯥꯟꯗ ꯑꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯐꯪꯕ ꯉꯝꯗꯗꯅ ꯂꯩꯕ ꯉꯝꯗꯗꯅ ꯃꯤ ꯅꯍꯥ ꯂꯥꯛ ꯀꯌꯥꯗ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯀꯔꯈꯅꯥ ꯏꯟꯗꯁꯇ꯭ꯔꯤ ꯂꯩꯗꯅ ꯃꯥꯅ ꯆꯥꯅꯕ ꯇ꯭ꯔꯦꯠꯇꯨ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤꯗ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯒꯗꯧꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯃꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟ ꯀꯥꯏꯗꯅ ꯂꯩꯕꯒꯤ ꯑꯃ ꯑꯣꯏꯔꯤꯅꯦꯕ ꯁꯨꯝꯕ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯔꯦꯁ ꯀꯟꯇ꯭ꯔꯤꯗꯧꯅ ꯑꯩꯈꯣꯏ ꯑꯥꯏꯟ ꯆꯠꯅꯗ꯭ꯔꯕꯗꯧꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯗꯕ ꯑꯗꯒꯤ ꯃꯤꯕꯨ ꯊꯕꯛꯇꯨꯕꯨ ꯂꯧꯅꯤ ꯍꯥꯏꯔꯒ MSPDCNꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯄꯥꯋꯔ ꯑꯣꯐ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤꯅ ꯑꯩꯈꯣꯏꯁꯤ ꯃꯥꯒꯤ ꯄꯣꯁꯇꯨ 700ꯀ ꯀꯌꯥꯅꯣ 12 ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯣꯁ 8 ꯂꯧꯔꯦ ꯍꯥꯏꯔꯀꯥꯟꯁꯤꯗ ꯃꯥꯅ ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯨ 20 ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯤ 20 ꯀꯌꯥꯅꯣ ꯑꯗꯨꯕꯨ 20 ꯀꯩꯅꯣꯔꯣ 20 ꯌꯦꯡꯉꯨꯅꯦ ꯁꯤ ꯆꯍꯤ 3 ꯁꯨꯔꯕꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯁꯤꯗꯩꯗ ꯃꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯣꯁ ꯑꯩꯈꯣꯏꯒꯤ 8ꯀꯤ ꯑꯣꯏꯅ ꯁꯤꯒꯤꯅ ꯃꯣꯏꯅ 712 ꯂꯧꯒꯅꯦꯅ ꯃꯣꯏꯅ ꯇꯧꯈ꯭ರೆ ꯑꯗꯒꯤ ꯃꯣꯏꯒꯤ ꯂꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯀꯩꯒꯤ ꯇꯧꯕ ꯂꯩꯈ꯭ꯔꯦꯕ ꯑꯗꯣ ꯉꯁꯤꯐꯥꯎ ꯈ꯭ꯋꯥꯏ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯔꯤꯖꯟ ꯑꯥꯎꯠ ꯇꯧꯗꯕ ꯀꯔꯤꯒꯤꯅꯣꯕ ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯒꯗꯕꯅꯤ ꯑꯗꯒꯤ ꯅꯍꯥꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯅꯍꯥ 720ꯒꯤ ꯃꯇꯨꯡꯗ ꯑꯦꯖ ꯕꯥꯔ ꯑꯣꯏꯕ ꯀꯌꯥꯝ ꯌꯥꯎꯔꯕꯅꯤ ꯁꯤ ꯌꯥꯎꯔꯕꯅꯦꯕ ꯑꯗꯨ ꯃꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦꯕ ꯑꯗꯣ ꯂꯩꯉꯥꯛꯁꯤꯒꯤ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯕ ꯌꯥꯎꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯈꯟꯕꯤꯒꯗꯕꯅꯦꯕ ꯑꯗꯣ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯅ ꯀꯝꯄꯅꯤ ꯑꯃꯅ ꯃꯥꯏꯁꯥꯅ ꯊꯕꯛ ꯂꯧꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤ ꯑꯁꯣꯝꯕ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯇꯩ ꯃꯌꯥꯝ ꯀꯔꯝꯕꯗꯗꯤ ꯉꯁꯤ ꯅꯣꯡꯃꯗ ꯏꯟꯇꯔꯚ꯭ꯌꯨ ꯄꯥꯡꯊꯣꯛꯑꯀꯥꯟꯗ 24 ꯑꯋꯥꯔꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯄ ꯌꯥꯎꯔꯤꯌꯦꯕ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯗꯅ ꯑꯩꯈꯣꯏ ꯊꯝꯖꯤꯟꯕ ꯈꯣꯠꯆꯤꯟꯕ ꯌꯥꯎꯗꯦꯕ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯅ ꯂꯣꯏꯔꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯣꯏꯔꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 5 ꯐꯥ ꯆꯪꯏꯅꯦ ꯌꯦꯡꯉꯨꯅꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯋꯥꯆꯞ ꯋꯥꯅꯣꯝꯕꯒꯤ ꯑꯣꯏꯕꯒꯤ ꯂꯝꯕꯤ ꯑꯃ ꯐꯥꯠꯂꯤꯕ꯭ꯔꯥ ꯍꯪꯕꯅꯦꯀꯣ ꯑꯩꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯦꯡꯀꯔꯅ ꯊꯝꯕꯤꯒꯤꯗꯨꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯑꯩꯈꯣꯏ ꯂꯧ ꯍꯤꯡꯒꯣꯜ ꯌꯣꯜꯂꯀꯥꯟꯗ ꯂꯨꯄꯥ ꯂꯥꯛ ꯈꯨꯖꯤꯡꯗ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯅꯣꯝ ꯁꯦꯟ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟꯁꯤꯅ ꯃꯍꯨꯝ ꯁꯥ ꯂꯩꯔꯝꯃꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯪꯅꯕ ꯌꯥꯎꯔꯤꯕ ꯑꯌꯥꯝꯕꯅ ꯇꯧꯔꯤꯑꯕ ꯑꯗꯨꯒꯤ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯇꯅ ꯂꯩꯔꯤꯑꯕꯀꯣ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯒꯤ ꯃꯁꯤꯒꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ BJPꯒꯤ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯇꯣ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯅꯨꯡꯗꯅꯦꯕ ꯂꯩꯉꯥꯛꯇꯨꯒꯤ ꯃꯇꯝꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ MSPDCNꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯁꯤ ꯃꯁꯤ ꯌꯥꯝ ꯐꯠꯇꯕꯅꯦꯕ ꯑꯗꯨꯅꯗꯤ ꯅꯈꯣꯏ ꯋꯥꯒꯦ ꯋꯥꯔꯣꯏ ꯇꯧ ꯍꯥꯏꯕꯒꯤ ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ 700ꯀ ꯑꯩꯈꯣꯏꯒꯤ 12ꯗꯣ ꯅꯣꯏꯒꯤ ꯅꯔꯥꯏꯕꯛꯇꯣ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯦ ꯅꯣꯏꯒꯤ ꯃꯥꯡꯅꯤꯡ ꯇꯧꯕ ꯇꯧ ꯍꯥꯏꯕꯒꯤꯗ ꯊꯝꯕ ꯂꯩꯔꯦꯕ ꯑꯗꯨꯅ ꯖꯨꯠ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯃꯥꯡꯉꯦ ꯍꯥꯏꯔ ꯈꯪꯒꯗꯕꯅꯦꯕ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯀ꯭ꯋꯦꯜ ꯑꯣꯏꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯇꯨꯡꯒꯤ ꯍꯧꯒꯠꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯅꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯑꯗꯨ ꯃꯣꯏꯕꯨ ꯑꯐꯕ ꯈꯨꯠꯁꯦꯡ ꯄꯥꯏꯅ ꯆꯤꯡꯕꯤꯒꯗꯕꯅꯦꯕ ꯑꯗꯨ ꯑꯇꯣꯞꯄ ꯂꯩꯉꯥꯛꯇꯨꯅ ꯑꯗꯨꯒꯤ ꯂꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯕꯁꯦ ꯀꯣꯔꯠꯇ ꯂꯥꯛꯏꯕ ꯈꯣꯠꯂꯤꯕ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯑꯁꯤꯒꯨꯝꯕ ꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯗꯅ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯍꯧ ꯁꯦꯁꯣꯁꯤꯡꯀꯣ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯒꯤ ꯑꯇꯩ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯀꯔꯤꯒꯤꯗꯃꯛ ꯁꯨꯃꯥꯏꯅ ꯚꯤꯛꯇꯤꯃꯥꯏꯖ ꯇꯧꯕꯤꯔꯤꯕꯅꯣ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯆꯧꯕ ꯏꯍꯧꯕ ꯑꯩ ꯆꯪꯁꯤꯟꯕꯒꯤ ꯑꯩ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯂꯩꯕꯥꯛꯁꯤ ꯑꯩ ꯍꯥꯏꯖꯕꯅꯤ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯑꯥꯏꯟꯒ ꯌꯦꯡꯉꯨꯔꯒꯁꯨ ꯌꯥꯝ ꯇꯥꯊꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯗꯒꯤ ꯑꯦꯖ ꯕꯥꯔ ꯑꯣꯏꯕ ꯌꯥꯎꯔꯕ ꯑꯗꯨꯒ ꯑꯃꯨꯛꯅ ꯊꯕꯛ ꯇꯧꯕꯁꯨ ꯂꯩꯉꯥꯛ ꯆꯪꯕ ꯍꯦꯟꯗꯅ ꯆꯍꯤ ꯍꯦꯟꯗꯣꯛꯄ ꯌꯥꯎꯔꯕ ꯃꯌꯥꯝ ꯌꯥꯎꯔꯤꯑꯕ ꯁꯤ ꯀꯔꯤꯒꯤꯗꯃꯛ ꯃꯣꯏꯅ ꯂꯥꯛꯅꯔꯤꯅꯣꯕ ꯃꯇꯝꯒꯤ ꯂꯩꯉꯥꯛꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯜ ꯑꯅꯥ ꯀꯩꯀꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯨꯝꯁꯦ ꯂꯥꯛꯅꯅꯕ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯉꯥꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯐꯪꯒꯗꯕꯅꯤ ꯑꯗꯩ ꯁꯣꯊꯕꯕꯨ ꯆꯤꯡꯈꯠꯄꯤꯒꯗꯕꯅꯤ ꯁꯣꯊꯕ ꯃꯐꯝꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯁꯤ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨ ꯃꯤꯒꯤ ꯑꯗꯨꯛꯁꯤꯗ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯊꯕꯛ ꯐꯪꯗꯕꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯅꯍꯥꯔꯣꯟ ꯀꯌా ꯑꯃ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯒꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯁ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ 8ꯇ ꯅꯍꯥꯔꯣꯟ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ 712 ꯀꯧꯔꯒꯁꯨ ꯍꯥꯏꯗꯣꯛꯇꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯨꯅ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯗꯒꯤ ꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯔꯒꯅꯦ ꯃꯣꯏ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟ ꯊꯕꯛ ꯑꯣꯏꯔꯒ ꯃꯣꯏꯅ ꯆꯩꯔꯥꯛ ꯄꯤꯕ ꯊꯣꯛꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯟ ꯍꯧꯖꯤꯛꯀꯤꯁꯤꯗ ꯑꯩꯈꯣꯏꯒꯤ 712ꯗꯣ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯣꯏꯒꯤ ꯃꯁꯤꯗ ꯑꯩꯗꯤ ꯃꯁꯤꯁꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯃꯣꯏꯗ ꯐꯪꯐꯝ ꯊꯣꯛꯄ ꯃꯣꯏꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯒ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯡꯉꯤ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯇꯧꯒꯤ ꯄꯨꯝꯅꯃꯛꯁꯤ ꯃꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯁꯤꯟꯕꯤꯕ ꯇꯥꯏꯌꯦꯕ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ Okay. Thank you very much. Makha chathajabu oina tongan pauchesinggi maruoiba headline oina ngasi akhoi former Chief Minister Nongthoma Biren gi
ni haiba audio tape ki matang da Supreme Court na kari ki report thengthari bano hai na yauri masida Chief Minister remember biren ki audio tape ni haiduna kohur na Supreme Court ta wakat lakpa case achum aran khangdok na ba forensic science laboratory na report pikhat lakta ba the Supreme Court na mai hong na saukra da na khoi gi taragani thoi shuba Manipur Legislative Assembly pangthokhiba 2022 sigi matung mahakna lengak pairaba matung BJP gi lengak pairaba matung masida mahakna leibak kaiba yabagi wahai statement kya ama pi have audio clip ki matang dani thoibasi masi even kohur harse cookie organization of human rights habani masida cookie gi maikai dagi su oza khoini yengba yabasi makhoi lupsi tongan ba lupsi document thole maming ji amna even khoi gi national highway gi da khoi German road tiger road thon bagi matang chu duma issue oidana khoi gi nagai chilinau singna achau khongjang changchen dana hojik si lairi bani masigi matang da kadai phau yong na hairi ba khoi gi honorable former chief minister Nongthom Biren gi audio clip si kadai phau yong na chumi lali habisi gi matang si da khoi gi cookie organization of human rights na thangalak pani masi Thindari but report asi thindai habagi issue ni hojik lai bese sigi matang da thoiba issue sigi chairak sida oza masi kadai bhoyong na khogi honorable CM gi haidi magi influence magi kaino se kadai bhoyong na yauram gani habagi thajaba kari kamai ta bayusa sigi matang ai kano sigi matang da ina thamirong ga khogi bhat ki khwaje wangba apex podi khogi Supreme Court honorable ko gi na wayan chathabali bani court ki jani ko jira ai yamne kai hen su ai pijiling de adu wi oi fem sida aina pangjaba de pauche de pongi mam sida thamjama tam de 2022 23 gi ko akoi me thar de akoi Manipur haurei ba koi kalu akoi ani gi la chu lan se asigi manung sida akoi asigi mari lena akoi irang asibo hen akoi mai majang akoi hauna ba adu toklo hono gi boina akoi tongan ba akoi audio tape makan mari haidare hana gi oi ba akoi XM nagi namana social media thaduri yen haibne thaduri aduna iranga siri hena maisang chahona oi na haibasi kana na haibno akoi na haibno te madu to ri kana no na haibda akoi gi kan cookie organization for human rights trust kohur na khoi chana ko na khoi ge court lak pani ko adu court gi mai ke gi hu lai video khoi gi adu khoi gi cm na xm na hai gi ba ma gi thaduk ba audio ke mayam ning do ka ha ba chumi ka ha ba lali habidu gi matung na khoi gi forensic science khoi gi laboratory khoi gi sene ko sine ga khoi khangdok na ba gi matam che khoi gi PU han hairam ne ba adu ga si bhaw da khoi gi thahum hela bhaw so khoi gi ma gi adu gi report adu gi do chumi am so lali ha ba du gi do forensic science laboratory sine pirik ta ba gi ne ba adu da gi ne khoi gi Supreme Court khoi gi yam na khoi kari dam thing da li ba no thahum batam sang ba ne haibidu gi khoi da Supreme Court na oneron khoi gi mi khoi hai khoi Supreme Court na tak tharak pa de masi de khoi court ki ba thong ni ada high court Supreme Court jo re India gi apex body wang ra oneron ko adu da chum ma so de mu lakani adu sing dang ai yam ka hena pijining de ra tongan ba khoi gi magi audio khoi gi tu tape mari ni social media ta thagal khibni social media thagal khib aduna matam khoi gi thoiba wathok khoi gi lal aside hena chu aduna hena maisang pi oyale haidina masai gi ko hordo ko ki na kaduna court lakhibne ba adugi adugumba tape adu thadori ba yam do kada buk chumi magi ba ga sem khojela mina sajinabra haibu khadog da mukta court so ko gi forensic science laboratory do adu da mun adu gi jingbiro haine adu da mukta mo gi forensic science laboratory na tha hongi matam lawre tha hongi matam loro ba bo ji bo adu ga sem do pirak te da gi mari le no ba ko gi court de ya ko de do sawu ji masan ta bane ba adu ma chidi भारतीय खादी वांगबा इकाई को बजर ओनरबन हाई कोर्ट की नदलेबा केस अमनी अदुना असुंजो सोजना अखोगी बच अचुंबा अखोगी वायल अदु चथर कने हाइन काली अद हाई कोर्ट की अखोगी वायल दुगी अखोगी हाई लाउथोगर खंग तारेना अदुना अखोगी कोर्ट लैरी आइन चबले बागले बागसे हाइबिस अखोगी लोन अखोर खंगदबने आइन बु इकाई खुनो सकदबने अदु हुजि हाई कोर्ट अखोगी सुप्रीम कोर्ट देवरबनिना achumma ma soi phangani hai bese masudra adum tam dri aina tawra aina phangba mana tawna ma phangba haibdo yamna ta seng bibit ko tarang na thor kani haibsum dai thamjage Okay, thank you very much. Thagachari